Khaidem ongbi chawba mihata senabasing sarak piyu haiduna miyamna wakat khongja sakri wangoi mamang khaidem ongbi sanambam sabuk mihata senabasing sarak piyu haiduna laikhidrabi sigi poknapam oidiwa iram siphai hauraga wangoi bazar phawba ngasi miyamna wakat khongja satuna penda bukhalaw kya laukri mi sigi mayokta cm ki je sigi miyeng makhada pangthokiba wakat khongsa atuda saruk gya ki basingna sauna mihat yaningde saubagi asuma wel phangalu mihat asida senabasing puthu mihat pasing shibigi sarak pigadabani we want justice haiba kholaw sungnaukhi tungda wangoi kaithel miyamgi mifam amasu pangthoktuna wafam kya khanaki panba yabadi chawba hairibi maunha si mayumdagi thokhibadagi thiba khangdana leraklaba matung haukiba December 13 ki nungthil pung ama tabada thiam laisang thong ibudau pakhangba laisang manakta hoba haibong pambi makhong sina phangkibani misi asiga mari lainana police na sathabai investigation ki manungsana chawbagi mapuroiba khaidem nareswar manembok indira langthel laikhop bazar dagi hausina nongpo kaithel manbi awang lekai de leiba moirangtem danjit amasum yaripok Bisnu naha bamo lekai digi sh kanan bala lis danesuri phokratkhari amaromda ngasigi wakat khongsat amadi miyanggi mifamaduga mari leinana JC gi convener sanambam ibohal mangang na phungtokhibada khaidem ongbi chawba misi siga mari leinana asengba langla langjin khangmngamdri bafawba asiba aksang loroi police na misi siga mari leinana athubada investigation tawbiyu mara leibesing logi matuina matik chaba dandi phangan biwaiki police investigation gi saruk ama oina laikhidraba chawba gi masa singi statement lau sangi JAC na thamjari bu wafam singasi thabak to onthok trabadi bakhala makha kya gi khongjang sangsindana ba CM sare haina su makna phongdoki ngasi gi miyam gi khongsat aduda Universal Mother Organization UMO mayai lambi maira paibi singi apun malup malampal salai apun manupi lamjing lup sanula lamadi atai mari lenaba club ki thomi sing maira paibi sing saruk yakhi loinana wangoi kaithel community hall da miyam gi mifam pangthoki mifam maduna mihat asida senaba sing athuba matamda puthokadabani misi esi gi matang na asumba langla langjin puthoktriba phawba haksang force mortem tabu yaroi miyam gi warep sing asi governor amadi mari lenaba sing da khangan ba amadi makhata na khongjang sing miyam amadi JAC gi apama gi matungina sanction ba haina warep lokhi ngasi pangthokiba miyam gi mifam aduda iram siphai digi hauraga wangoi bazar phawbuda leiriba local club sing amadi maira loop sing mute sing na saruk yabaga loinana JAC na sangsilak khongjang sing da leiriba club sing amadi maira paibi loop khudimangna chapchana mateng pangana hena phongdokhi Maral leitaba miyoi da khut thade KCP Surrendary gi spy da khut thabani KCP-MC progressive Maral leitaba miyoi da khut thade shoot at site ki serak matung ina KCP Surrendary gi spy oiramba RK Prithvi Shivi gi serak pi khibani haina KCP-MC progressive sirol amada phongdorakli loop asigi information and publicity secretary mahai khomba maitai na thadorakpa chirol amada mamang thakta loop asina RK P3P shoot at site ki serak pi khibadu ma ki Maral sing lebak miyam khangna social media gi thongda laukthokhiba lekhrabani RK Prithvi KCP-MC gi mamang thakta thabak torambada bom konana ex minister amadi makhoi gi khongbu khongnau singda attack tobuga mari leinana Manipur police command na phaduna sajwa jail la lekhi sajwa jail gi thoraklaba matuna KCP Surrender sing gi pulaga spy oina thabak toramba gi damak party na akpa serak pi khibani loop asina Maral leitaba misa miyam na khuthadi party na khut thakraba sing asidi party gi maikhum upa huran basingdani aduna matu sonba Surrender na khoi khudimang irai sangaktani matam leiringai na sana naral yazaba na punamagi yephaboi gani nakhoi gi tungdal lei khanjariba Assam rifle sing aduna nakhoi bu kaisu kanbiba ngamloi nakhoi maitei irei sangaktani kayam kuina Assam rifles ke manungda hawai saraga leiba ngamgadoribano loop asina hatkiba sing adu KCP Surrender maikhum upa hoiroi ngaktani haina sa phongdorakli loop asigi chairman singkhai khumon allies takhel Eken gi mayok kanagumba KCP Surrender group sing na punsilaga wata naraba matungda pauksi gi kuthang na wafam kya phongdorakpa party na thengnari wafam sing adu thamlakpagi dam Assam rifles da makhut wang na thangatuna surrender tawkraba hoiroi sing masagi maming phawba hapsaba phawba ngamjadraba matu solaba miyoi sing da party na sanaba parasoidna tambiragani party bu Maral siribani haiduna lebak miyam mamang na party na
mi panghata hatpuin uhalakliबadu nakoina ka hena कीजबदगिनी हाइना लवी येकनाबने इनसिलगा मैते अमसु मैते पंगल कंगलु मसेल खतना हनना बसिनबदा पार्टी मानबा कयाना नखोइना सान अदुम सेमगचरगा फेसबुक सोशल मीडिया प्लेटफॉर्म सिंग थगतपा दुगा अमुक लेबाक निंगबा मानबा होनबदा नखोइना सान सेमगचबा पार्टी मानबा सिंग अदुना अवाय अखुम तहोलगा इज्जत याउदबा असीबा सरेंद्र पार्टी सिंग इज्जत लेनबा होनरकपा ड्रग की नामादा मैते पंगलगी सकनायरबा मियोय क्या कैरेक्टर एसासिनेशन तौबीरकपा असिना सिंग असिगी मयोक्ता पार्टी न लेबाक मियांगो लोइनदुना हुरानबा सिंग मैखुम हांगदोरकपा कया सिंग असिना मरम ओइरगा पार्टी बु तमथीबो ओइन उरकपा हाइबसी मसाना ताबनी खुंदा मिनरिबा इरेसा सिंगनसु हाइरिबा येकनबना लुसमदा नमलगा थंबिख्रबा खोंगुई हाइरिबा मखै खोंगबा केसीपी सरेंद्र हुइरोई सिंगना फुरुप मसल येंगथिननबा फेसबुक सोशल मीडिया सिंगदा सनरिबा फत्रबा ड्रामा सिंग सिदगी सेक्शन मिना सेहाइदि पार्टी ना अवांगबा थक्ता इकाई खुमनरिबा चेयरमैन सिंखै खुमन एलायंस ताखेल एकेंडी ngasi phawbada khut wangna thangalага yeknabada surrender tawkhidri haibasi lebak miyamna khangi hoiroi singnasu kawdaba sungani KCP surrender group singasi misa miyamdagi lut tawhanabagi dama yeknabana saba laipungi sanga pakhangni nakoina lup asigi chairman Maral siribani haiduna law khonglibadu tasingbadi kaigi mayada brush singbibaga pangkhak oina thokani chairman gi apokpa mapa phawbo sel khairambagi Manipur police command na pharurabani haiba aranbu wafam thamlaktuna karemna khibadu apangba yongamana yubi kolaga kappa angur sapa phangoudraba lamhuina angur khai haina miyamda tengthajabaga pangni sel khairubu imung manung khupna demand letter namlambagi Indian Army masu Manipur Police Commando Combined Force na nai khai khiba laptop mobile ga khona na moirang them tel haiba lockup namsin khiba duri chairman gi family danati saikhom khoge na demand letter loba sangluba Imphal East liba pangai yangdong dagi moirang them tomoi gi family dani haibasi khangjin biu hainu serol sina phongdorakli Amit Shah na siya lauduna IDP singi security amadi rehabilitation gi matana khanakri mipamadura president rule sang thabana tragana popular government masem nabigi matangda khanakhibra haibadi sapsana khangdri ngarang Union Home Minister Amit Shah na Manipur government gi makok thongbo official sing unaduna internally displaced person IDP singi security amadi rehabilitation gi matangna review mipam pangtokre mipamaduna lairiba president rule si makha sangthana natragana Popular government ma thubra semnabagi matangna khanakhibra haibadi sapsana khamngamdri agency ki pauna Union Home Minister Amit Shah na siya lauduna haukiba irai numita Delhi da phamkiba review miphamadura Manipur gi governor Ajay Kumar Bala security advisor Kuldeep Singha chief secretary Dr Punit Kumar Goyal amasu director general of police Rajiv Singha Sargyaki Sigi February Tara Humdu Manipura President Rule Tamlak Pasa ama mapung phaga doriba sigi mamoinana review mi phamadu pangtokpani kumja English singaniga kungo humdegi me humdegi Manipura mite amasung koki jau frupani gi marak tholakiba ethnic violence asina maram oiduna me lising yang khairo mayum meki thadokna lanjena dun state sigi tuan ba mafam singda hangba relief camp sangjapam laudun lairakibani mamang tha December da Manipur lengana mitei IDP group ama koki jau nu khunda ba singa mayunna leiba masa gi mimda hanjinan ki adubu Manipur lengang ahan ba base oina masa gi mimda hanjin hanbagi thawrang adu lokholakbi gi pung kun ga mari gi manungda government gi khukthang adu gi mayokta militant singdagi bomb amadi nomoi masing khangdana mitei gi khul kapsilaktuna attack sa tarak palaki bani Delhi da pangthu ki ba makok thongbo official singi mipam aduna Manipur gi security gi sapsaba tharang singi matangda review tawki masak maming takthok ning da ba Manipur gi official singna phongdok gi matungina IDP sing tak ahum thokna masa gi mayumda hanjin hanana lengang na thorang tawba lekri ahan ba taga ki oina mayum mekei mapung phana ama ata thokta maset makai oina mama ama ata thokpa yum singi IDP singi masagi mimda hanjin hanba ani supa tagaktana PMAYZ scheme gi makhadi yum sabi ayaba leiraba IDP sing aduga ahum suba amadi aroi patangka ki oina singdagi lanjena rakhiba singda halanba amadi tamdagi lanjena rakpa sing tampakta hanjin hanbane mite amasung koki jogi miyoi sing haujik su ethnic line da tokhai tana duna tongan ba district sing da lainari bani official amana phongdokpagi matungina IDP singi masa gi mayum amuk sanaba local district magistrate sing da fan sing thadokre
ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟꯒꯤ ꯊꯕꯛ ꯌꯦꯡꯁꯤꯟꯅꯅꯕ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯂꯨꯆꯤꯡꯕ ꯄꯨꯂꯤꯁ ꯆꯤꯞ ꯑꯃꯁꯨꯡ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯌꯥꯎꯕ ꯍꯥꯏ ꯂꯦꯚꯦꯜ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯂꯦ ꯍꯥꯏꯔꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯃꯃꯥꯡ ꯆꯍꯤ 2025ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 8ꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯐꯝ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟꯗ ꯊꯝꯂꯒ ꯊꯥ ꯑꯗꯨꯃꯛꯀꯤ ꯇꯔꯥꯍꯨꯝꯗꯣꯏꯗ ꯃꯅꯤꯄꯨꯔꯗ PR ꯔꯨꯜ ꯊꯝꯂꯛꯈꯤꯕꯅꯤ꯫ ꯍꯩꯁꯇꯤ ꯋꯥꯌꯔ ꯇꯠꯇꯨꯅ ꯇꯥꯔꯛꯄꯗ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗ꯭ꯔꯤ꯫ ꯐꯨꯒꯥꯎꯆꯥꯎ ꯏꯀꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯀꯨꯝꯕꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ ꯁꯥꯏꯇꯣꯟ ꯂꯤꯇꯥꯟ ꯄꯣꯛꯄꯤꯗ ꯆꯥꯎꯔꯥꯛꯅ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯏꯪꯈꯣꯜꯒꯤ ꯃꯅꯥ ꯃꯁꯤꯡ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯏꯁꯤꯡ ꯆꯥꯏꯔꯨꯔꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯄꯤꯕ ꯍꯩꯁꯇꯤ ꯋꯥꯌꯔ ꯇꯠꯇꯨꯅ ꯇꯥꯔꯛꯄꯗ ꯈꯨꯗꯛꯇ ꯃꯤꯑꯣꯏ ꯑꯃ ꯏꯂꯦꯛꯇ꯭ꯔꯤꯛꯅ ꯆꯤꯡꯗꯨꯅ ꯂꯩꯈꯤꯗ꯭ꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯁꯥꯏꯇꯣꯟ ꯂꯤꯇꯥꯟ ꯄꯣꯛꯄꯤꯗꯒꯤ ꯇꯈꯦꯜꯂꯝꯕꯝ ꯀꯤꯔꯟ ꯃꯩꯇꯩ ꯆꯍꯤ 40 ꯀꯧꯏ ꯍꯥꯏꯔꯤ꯫ ꯐꯨꯒꯥꯎꯆꯥꯎ ꯏꯀꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯀꯥꯡꯕꯨ ꯑꯃ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ ꯍꯥꯏꯔꯤ꯫